ꯄꯣꯟꯇꯦꯔꯥꯄꯨꯔꯒꯤ ꯏꯆꯦ ꯀꯤꯇꯣꯟꯗꯣ ꯃꯣꯏ ꯌꯨꯝꯗ ꯂꯥꯛꯏꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯇꯣꯏꯅꯤ ꯃꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯌꯣꯒꯥ ꯃꯦꯝꯅꯅꯦ ꯍꯣꯂꯤꯗꯦ ꯃꯇꯝꯁꯦ ꯌꯣꯒꯥ ꯇꯥꯛꯄꯤꯒꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯑꯉꯥꯡ ꯑꯅꯤ ꯄꯨꯔꯒ ꯁ꯭ꯀꯨꯜꯗ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯊꯕꯛꯄꯨꯗꯤ ꯈꯔ ꯀꯟꯗꯣꯔꯦ ꯍꯥꯟꯅ ꯀꯜꯂꯤꯗꯨꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯕꯗꯣ ꯑꯣꯏꯗꯣꯔꯦ ꯍꯣꯂꯤꯗꯦ ꯃꯇꯝꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝꯇ ꯁꯪꯉꯣꯏꯗꯣꯔꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ 7 ꯇꯥꯈꯤꯗꯣꯔꯦꯕ ꯃꯤꯅꯤꯠ 5ꯇ ꯉꯥꯏꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯄꯨꯡ 7ꯇꯒꯤꯕꯨꯗꯤ ꯀ꯭ꯂꯥꯁꯅꯦ ꯑꯗꯨꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯥꯛꯏꯅꯤ ꯃꯣꯏ ꯃꯦꯝꯅꯅꯦ ꯌꯣꯒꯥ ꯃꯦꯝꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯅꯅꯥꯗꯤ ꯌꯣꯒꯥ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯥꯔꯛ ꯇꯧꯔꯒꯗꯤ ꯑꯩꯅ ꯁꯦꯠꯂꯒ ꯄꯣꯔꯛꯄꯅꯦ ꯃꯣꯏ 1 to 5ꯁꯦ ꯇꯧꯍꯜꯂꯣꯏꯅ ꯍꯥꯏꯌꯦꯕ 6ꯇꯒꯤ ꯑꯇꯩ ꯇꯧꯍꯟꯒꯅꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅꯤ ꯌꯣꯒꯥ ꯍꯧꯈꯔꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯆꯔꯔꯣꯏ ꯑꯇꯩ ꯑꯉꯥꯡ ꯑꯅꯤ ꯌꯨꯝꯗ ꯆꯠꯄ ꯅꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜꯒꯤ ꯇꯤꯐꯤꯟ ꯆꯥꯛ ꯊꯣꯡꯉꯒ ꯄꯨꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯄꯤꯖꯔꯒ ꯑꯃꯨꯛ ꯃꯣꯏ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯏꯅꯤ ꯁꯤꯗ ꯕꯦꯒ ꯂꯩꯔꯦ ꯅꯅꯥꯒꯤ ꯕꯦꯒꯁꯨ ꯃꯅꯤꯡꯗ ꯂꯩꯔꯦ ꯆꯣ ꯍꯧꯖꯤꯛ ꯋꯦꯇꯤꯡ ꯁꯤꯠꯇꯨꯗ ꯑꯃꯨꯛ ꯂꯥꯛꯅ ꯐꯝꯃꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏꯒꯤꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯕꯗꯨꯒꯅꯦ ꯁꯣꯟ ꯁꯥꯏꯠꯇꯅꯦ ꯐꯝꯃꯝꯃꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯇꯣꯛꯑꯕꯅꯤꯅ ꯁꯤꯗ ꯂꯥꯛꯑꯒ ꯐꯝꯃꯔꯦ ꯁꯤꯗꯅ ꯐꯦꯟꯒ ꯊꯥꯔꯅꯦ ꯐꯦꯟꯒ ꯊꯥꯔꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯝꯃꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯒꯤꯅ ꯉꯁꯤ ꯌꯦꯡꯒꯦ ꯑꯝꯇꯕꯤꯔꯣ ꯃꯣꯏ ꯃꯦꯝꯅꯅꯦ ꯌꯣꯒꯥ ꯃꯦꯝꯅ ꯒ꯭ꯂꯨꯀꯣꯟꯗꯤ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯗꯤꯕꯥꯗꯨꯗꯤ ꯀꯃꯥꯏꯅ ꯄꯤꯒꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯑꯁꯤꯒꯤꯁꯤꯒ ꯍꯥꯞꯄ ꯄꯤꯒꯦ ꯀꯤꯆꯦꯟ ꯁꯦꯠꯇꯣ ꯏꯁꯇꯤꯜꯒꯤ ꯃꯥꯒꯤ ꯂꯩꯕꯤꯑꯕ ꯑꯗꯨꯏꯗꯣ ꯌꯥꯎꯔꯛꯄ ꯆꯥꯃꯁꯅꯦ ꯑꯗꯨ ꯌꯥꯎꯔꯛꯄ ꯆꯥꯃꯁꯅꯦ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯤꯔꯕ ꯗꯤꯕꯥꯗꯨꯗꯤ ꯄꯤꯕ ꯇꯥꯗꯕꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯤꯔꯦ ꯀꯩꯅꯣ ꯁꯤꯅ ꯍꯧꯒꯠꯂꯒ ꯂꯥꯛꯏꯁꯤ ꯏꯅꯥꯛꯇ A few moments later. ꯌꯥꯝ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯅꯅꯥꯏ ꯃꯁꯛꯁꯤ ꯌꯦꯡꯉꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯌꯥꯔꯦꯅꯦ ꯎꯗꯨꯕ ꯄꯥꯁꯜꯂꯅꯤꯅꯦ ꯀꯩꯅꯣ ꯃꯁꯛꯁꯤꯕꯨ ꯎꯗ ꯄꯥꯁꯜꯂꯅꯤꯅꯦ ꯅꯅꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯜꯂꯛꯏꯅꯦ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯏꯅꯦꯕ ꯑꯗ ꯃꯌꯥꯝ ꯉꯁꯤꯅꯦ ꯇ꯭ꯌꯨꯁꯟ ꯆꯠꯂꯝꯗꯥꯏꯗ ꯏꯂꯥꯡ ꯂꯥꯡꯕ ꯐꯦꯟꯁꯦ ꯊꯥꯅꯦ ꯅꯣꯏ ꯍꯦꯛꯇ ꯊꯥꯏꯔꯣ ꯏꯂꯥꯡ ꯂꯥꯡꯕꯗꯅꯦ ꯈꯨꯠꯇꯩ ꯇꯥꯅꯅꯦ ꯕꯣꯇꯜꯁꯦ ꯀꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯕꯣꯇꯜꯁꯦ ꯀꯥꯏꯗꯣ ꯃꯈꯨꯝꯁꯦ ꯍꯣꯠꯇꯣꯡ ꯍꯣꯔꯦ 3 hours later. ꯁꯤꯗ ꯄꯟꯅ ꯂꯩꯔꯦ ꯂꯨꯍꯣꯡꯕ ꯑꯃꯅ Sabi anulan na. Side. Mau mày ấy thì đâu rồi đó mà giờ mày đi tao mà để không đi. Hả? Mày kêu cái mà mình cái nó. Mà video là vậy cái nó lúc thế sai mày đi lên mày đi zoom lên mẹ bà. Đâu chỉ lu hồng ba xong đó cái nó tao đi. Gari nó sai cái nó đó khăm màu đi. Mà đồ đó. Video là vậy cái lúc thế. Ada luang basi jaga apik panina ne mo manung da chang ba ya de ba harau ku mai ja ta do ma pan doi na tau re manung da na dum mau ki khang de ra kai no tau na leu ba ai kai de na video ko log ja ra sana li ko nga si na phaja ra ja ni leu do ha hoi ka di thong na ge ne mo ya no ma ya matam je theng ja lak pa ina hak le pa ga jeng ka da da du su matam da jam theng ja la ba ni na ne ai jeng ak ta pop tong na la ba ni mayam hoji jum yeure ado mayam thokpa ye tho di pang khoro se pang ting da ting nong ma khoro se aje walnut che khara lore 200 gram tani mayam aje kutang ma chahum yang kai tai 200 gram ji ga pot pudi phai ko heno na phata do de poti dum phai ba adagi aina agi keno gi lotus ki cream do de cream do loi khare aduga si se SPF 25 su yaw do ne ase ma ta ki ni loi se adagi asiga sangom si lore garam masala ni meat masala ni dai sangom ji hara manga thakka asiga adai ko mi ma berry rom batani ade berry rom bana berry pura la e adagi mayam morok asina ai nu paw di ma ngau ran chaning mana ai nu paw di ma ngau ran chaning mana si morok lore mayam se morok se lupa tara gini adagi cempak chana ga adagi muri kg maga
ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯃ ꯀꯂꯔꯁꯤꯃꯒ ꯂꯧꯔꯛꯑꯦ ꯑꯗꯩ ꯅꯅꯥ ꯅꯪꯒꯤ ꯀꯂꯔꯗꯨꯗꯤ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯄꯦꯟꯁꯤꯜ ꯑꯃ ꯌꯥꯎꯔꯦ पेंसिल ꯑꯗꯨꯁꯨ ꯌꯥꯔꯗꯤ ꯅꯅꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤꯅꯦ ꯃꯥꯒꯤ ꯃꯅꯥꯁꯦ ꯁꯅꯥꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯗꯨ ꯁꯤꯒꯨꯝꯕꯁꯦ ꯑꯣꯏꯅ ꯆꯤꯜꯂꯒꯦꯅ ꯍꯥꯏꯈꯤꯕꯅꯦ ꯁꯤ ꯂꯧꯔꯛꯏ ꯌꯦꯡꯉꯨ ꯃꯌꯥꯝ ꯊꯥꯡꯒꯠꯂꯛꯀꯅꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯎꯗ꯭ꯔꯦ ꯁꯦ ꯕ꯭ꯂꯦꯛꯇꯣ ꯐꯖꯅ ꯎꯗ꯭ꯔꯦꯅꯦ ꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯕ꯭ꯂꯦꯛ ꯑꯃꯒ ꯑꯗꯒꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯑꯃꯒ ꯑꯁꯤꯁꯦ ꯕ꯭ꯂꯦꯛ ꯑꯃꯒ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯑꯃꯒ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯈꯥꯗ ꯂꯩꯔꯦ ꯑꯁꯤꯁꯦ 10 ꯄꯤꯔꯦ ꯁꯤ ꯂꯧꯔꯛꯑꯦ The next day. ꯑꯁꯤꯗ ꯏꯆꯦ ꯑꯃ ꯌꯥꯗꯅ ꯃꯣꯏ ꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯈꯤꯇꯪ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ ꯃꯣꯏ ꯌꯨꯝꯗꯗꯤ ꯆꯠꯁꯤ ꯍꯥꯏꯅ ꯄꯨꯔꯛꯑꯦꯕ ꯑꯗꯨꯒꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯕꯗ ꯌꯥꯗ꯭ꯔꯤꯕꯗꯣ ꯚꯤꯗꯤꯑꯣ ꯂꯧꯍꯟꯗ꯭ꯔꯗꯤ ꯆꯪꯉꯔꯣꯏ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯝꯍꯟꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯦꯕ ꯕꯣꯟꯇꯦꯔꯥꯄꯨꯔꯒꯤ ꯏꯆꯦ ꯀꯤꯇꯣꯟꯗꯣ ꯃꯣꯏ ꯌꯨꯝꯗ ꯂꯥꯛꯏꯅꯤ ꯏꯆꯦ ꯀꯤꯇꯣꯟ ꯍꯣꯏꯗ ꯂꯥꯛꯏꯅꯤ ꯃꯃꯥ ꯍꯨꯏꯌꯦꯡꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯃꯥ ꯀꯤꯅꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯋꯤꯅꯦ बुढ़ा हो गया सुनाने Sit. Sit down. कुछ नहीं करे. Sit down. Nana ka. Sit down. Jump. Sit down. Nana ka. Ami jaita ऊपर जाइता. तुम्ही दरो. किती बोलतो? तुम्ही दरो. मैं पाइप घूमते हो. सीधा हुई से kan juga mau nih jauh jalan sih sama ini tuh mami cejaran tuh lain mami cejaran tuh ini mah मम्मी टांग बा. mami tuh deh mami tinggal ini tuh betul nih siapa tuh yang biasa नन्नोय ने कनाना पाहिल दिबा. mama भैया tuh ना mama भैया आइने अंकल आइनु ने हनु तो भैया आइने. mama aneh yang lagi mama tuh lama sih boleh juga boleh lupa hah boleh deh boleh lupa हाय मनम नमे. हुई तो मनम नमे आइबा. कईगी. इसका ये स्मार्ट वॉच ओ काय दे. हायो खरे जाम थाकते आओ. तिनोय चामिना बा मो. इको जुम जौरे ए. वाव आते सुखी पूरी अखो हुजीसे चाना दोरी चा लोले पुथोरे ए तेंगोत हनुई फार में तेंगोत का लोई पिबिरे कितोनी मचा नुपानी बस का लाव से अइना क्वाइदगी हौबा ngang ni che बस मंत्र दे बो चेन करे मा इचे कितोन नोय दे हलागा इदुम थबा इंगांग लो पुनमा लोइसले अदो मयाम ngasi ब्लॉग सिटी को मपाना मार्केटिंग ngarang चखरिनी अदो मार्क चखिबगी अहानबा चखिबा मतुंगी अहानबा ब्लॉग नि चाकसि दु मार्क चखरबदि नै हुजि दुम समजलानी दगी पुंग 12 मखाइ ताखरे ngasi je नुमाइजिंग नुमिनियाबा इखोलादा अंगांगी एकेडमी दसु डांस डे अदो डांस क्लास ai ngasi चपा ngamdre ai काउथुरे बा डांस क्लास डे बा अदो इचे कितोन नोय दंगा हाक संगना लैथुरे दे वारी दुम वारी सुनारपदा मतम खाक चखिबा खंगौदरे पुंग 8 मखाइ का तारेबा अदुनी दगी हलागा सो ai su thabai nga dum loisalakpada dum theng khreba mayam ngasi gi ꯚꯤꯗꯤꯑꯣ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ